Kuki militant singa khuyek pinakibada Dimasa gi nahasing mai hauna saure. Handakta samlainga amadi Assamda leiba Kuki militant group singi marakta khuyek pinakiba peace agreement memorandum of settlement MOS ta Assamda yelongai degi khundaduna leiraklaba Dimasa gi nahasing mai hauna saure. Dimasa gi nahasing na phongdorakibada Assam laingaka pinakiba khuyek asina maikai asomda leiriba yellow furup singda chauna akaiba lakani Kuki singi at traditional homeland ama pithokpagi maongda chatharagliba thawong asina Dimasa gi leiriba lam amadi lengak londa chauna kaiba lakani lengang na paikhaliba thabak sing asi mafam asida leiriba yellow furup singa hana tana fam thoi Dimasa gi territorial right amadi saktam ngak pa haibasi khwaidagi maru oiba thabakni Dimasa hariba si puwari da yenglabasu kachari haina khangnaba India gi awang puk thangba maikei da khwaidagi ariba tribe ama oina leiraklabani Chahi Chanipan hen laibak ngaktun leiramlaba tribe amani haina phongdorakli MLA Rameswar yauna Meeoi mangagi Mathakta file torakpa election petition High Court na dismiss tawkhre Kumja 2022 gi February amasung March ta tangkak ani thona pangthokhiba taragani thoi suba Manipur Legislative Assembly gi mikhalda Imphal East ki Kairao Assembly constituency gi BJP gi ticket akarakhiba Laurembam Rameswar Meeoi nifuga manga apokpa L Ivoton kyamngai mamanglaikai yauna mikhalladuda Miref oikiba topa candidate Mariga Punna Meeoi mangagi Mathakta file tawrakhiba election petition number 9 of 2022 High Court of Manipur na dismiss tawkhre election petition adu kyamgai Muslim mawanglaikai degi mikhalladuda NDPP gi Miref oikiba MD Nasiruddin Khan nifuga humdoi apokpa laikhidraba MD Alauddin Khan na petitioner oiduna High Court of Manipur da kumja 2022 da file tawrakhibani Maki petition asina konsiliba topa respondent singdi mikhalladuda NCP gi Miref oikiba Kairao Makting Makhalaikai degi MD Islamuddin Khan humfuga mathoi apokpa laikhidraba MD Haji Jamal Uddin Khan Congress Miref oikiba Thongram Tony Meitei yankhagani thoi apokpa laikhidraba TS Kunjo Meitei Thiam Konjin Siva Sena gi Miref oikiba Kyamgai Khoirom Laikai degi Toijam Devananda humfugani thoi apokpa laikhidraba T Angau amasung JDU gi Miref oikiba Kyambai Maning Laikai degi Yumnam Santa Meitei nifuga tabret apokpa laikhidraba YI School Meitei ni election petition asi High Court of Manipur na laukhatuna masigi while thengkhang naina chatharakhibani aduga chaliba tha asigi taraga tarukta Justice A Bimol gi bench na matter asi laukhalakpada election petition asigi respondent number 1 oiriba MLA L Rameswar Meeoi gi maikaida council Narem Jackson na lepki election petition asiga mari leinana court asina August 31 2022 da pikhiba order gi matung inna petition asigi while the respondent number 2 dagi 5 fawbugi mayokta di ex part oina chatharakhibani election petition asigi aroiba while purakthringa gi mangoina na election petitioner gi maikai da lepa council na miscellaneous case election petition number Taragan Nipan of 2025 file tawraktuna election petitioner gi damak mahut sinduna lepkadaba council gi determination da ayaba pibinaba court ta haijarakibani court ki maikai degi su application asibo ayaba pikhiba galdoinana December 18 2025 ta pikhiba order da election petitioner gi mahut singadaba council sing makhoi masana lepthok chanaba ayaba pikhibani adum oinamak respondent number 1 oiriba MLA gi maikai de lepa council N Jackson gi maikai de gidi election petitioner gi mahut singadaba council gi determination da court ayaba pikhrabasu election petition asigi proceeding sing chatharakpada election petitioner gi unrepresented oina leirakhi haina court submission tawki loinana numit asida court na pikhiba order da ngasi su matter asi lokhalakpada election petitioner di kanamata na mahut sindana unrepresented oire hairaduna respondent number 1 L Rameswar Meetei gi maikai da lepa council N Jackson na election petition asi non prosecution gi damak dismiss tawbina ba prayer tawki court na su submission asi gi matungina Supreme Court na Dr. P Nalathan P Thera versus B L Shankar and others ki while the pikhiba judgment sing laduna apex court na su CPC ki order 17 natraga order 9 gi makhada non prosecution gi dama election petition ama dismiss tawba yai haibagi judgment leirabani na respondent number 1 gi mahut sinba council N Jackson na tawrakpa submission gi matung ina election petition asi non prosecution gi dama yengladuna dismiss tawre haiki aduga election petition number 8 of 2022 asi court na dismiss tawrabani na petition asiga mari leinana file tawrakiba election
Recrimination Petition number 10 of 2022 amasung Miscellaneous Case Election Petition number 52 of 2022 gi while makata na chathaba pamdre haibigi wafam phongdorokpadagi court na numit asida election petition asiga mari lainariba election recrimination petition number 10 of 2022 amasung MC election petition number 52 of 2022 su dismiss tauki da yongchak lauba changlubi Meeoi nupi ama tekta kaidana thadorakle May 3, 2023 dagi haurakiba kanglu masel gi tamthiraba lana sigi warushin puraktabadagi National Highway sing yauna furufani na khundariba mafam singda changthok changsin yadabada natana red amasung buffer John Singh haiduna khaidoklaga security force singna akanba ngaksen thorang lokhalinge gi charakta moreda yongchak loba changlubini haiba Meeoi nupi ama Tekta kaidana thadorakle hairi thodosigi pauna hai nupi adugi maming loitongbam inaubi yangkhaigani pan kawi nambol foijing awang ward number 3 dagi L Devajit ki loine bini hairi magna ngarang moreda yongchak loba changlubada moreda base toba kuki singna namba Hill Travel Council STC ki thongmi singna more parking na thengna badagi mahak pu tekta kaidana more police ta khusinaki bani hairi tungda more police na mahak pu masagi yumda yaholangna bagi damak more da leiba samrafals ki location point KLP da amuk hanna khusinakre hari from taragani thoi dagi khusukulai sing fagat crime police control room na ngasi numidang thorak pacherol gi matugi na ngasi lamlai PS na konba huitrubi tera makha irilbung PS ki manung chanba kairal wangkem sagolmang PS na konba Champhai Hill Range more PS ki manung chanba yangubung khulgi border pillar number 72 gi manak Technopal PS ki makha da laiba losi amasung saibong khul machi PS ki manung chanba SL Jogam Hyanglam PS ki manung chanba wabagai Turel Mamai Lamsang PS na konba lamding amasung Kameng area Khongjom PS ki manung chanba tekcham Sanji Ching amadi Tentha Marongban area yauna sengmai PS na konba Haukhung Ching amadi Nongpok sengmai PS na konba Lairong Thelpi Tramaning Ching area dagi bom yauna khusukulai kaya marum recover tawre hari Thagalaba singi manungda country made pistol ta red 9mm pistol sing IED sing wireless set magazine aniga konaba insas rifle .36 ki hand grenade magazine ahunga konaba SLR ama bulletproof bags camouflage helmet tongan ba nongmai gi maru sing magazine ga konaba .32 gi pistol mari high explosive mortar mari board action single barrel rifle sing Bionetan chingba yauri recover tawraba IED kharadi fangliba mafam da pokai halamba su yauki hairi si ama fare nongmai fangle police control room gi cherul amada ngasi pangal tabi wanglai kai dagi hojingna waikom uyung khunau da lairaba laishram asok nimfugani thoi kauba KYKL gi cadre ama .303 rifle ama nongmai sigi maru mapan yawba magazine ama tongan ba nongmai gi maru kunga humdoi amasung bore 12 ki cartridge amagal konana police na fare hairi drone ge attack ta Sudan na Meeoi taraga taret lom sikre Sudan da chathariba civil war sigi manung chana laiba sigi chada haina khangna ba mafam amada chatharakiba drone ge attack ta puna Meeoi taraga taret sikre haina phongduragli Sudan da hokiba chei ke ya dagi chatharagli ba civil war sida mara leijadraba Meeoi ke ya gi thawai mangkhrabani micha miyam gi marakta drone ge attack chatharakiba du Sudan paramilitary rapid support forces RSF na Chathaba oiramgani haina Sudan Army ki maikaidagi claim tawrakre panba yabadi leba sida RSF amadi Sudanese Army anigi marakta hokiba chahi 2023 dagi lepa leitana lan soknaduna lakhibani lan asina maram oiraga leiba asigi Meeoi lising tara hena sikre kaya aman lanjinakre hairi sina kaithel da ngasi nungthil pung amaga makhai dagi mari fawba thokiba kuthongna baduda masagi farm dagi pot lauba changlubadagi thokpa nanghaudraba tangkhulgi mama macha anina pakthaduna leikibagi saktam